Hi ma'am. Ngasidi ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯆꯥꯖꯕ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗ ꯑꯩꯅ ꯌꯨꯝꯗ ꯃꯣꯃꯣ ꯈꯔ ꯁꯥꯔꯦ, ꯑꯗꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯈꯔ ꯍꯧꯔꯦ. ꯚꯤꯖꯤꯇꯦꯕꯜ ꯃꯣꯃꯣ ꯑꯣꯏꯗꯣꯏꯅꯦ. ꯁꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯁꯦꯝꯕ ꯆꯠꯅꯤ. ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯅꯥꯀꯟꯗ ꯂꯩꯌꯦ, ꯑꯗꯣ ꯃꯥ ꯌꯥꯎꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯑꯗꯨꯝ ꯍꯩꯇ ꯈꯔ ꯆꯥꯖꯔꯛꯑꯒꯦ. ꯁꯦꯝꯕꯕꯨꯗꯤ ꯌꯨꯝꯗ ꯁꯦꯝꯕꯅꯦꯕ. ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ. ꯃꯥ ꯆꯥꯁꯦ ꯌꯥꯗꯦ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯏ. ꯆꯥꯔꯦ. ꯁꯤ ꯀꯩꯅꯣꯗꯤ ꯆꯠꯅꯤꯁꯤꯗꯤ ꯈꯥꯕꯒꯤꯁꯦ ꯅꯝꯅꯕ ꯈꯤꯇꯪ ꯍꯥꯞꯄꯁꯦ. ꯅꯪ ꯃꯣꯃꯣ ꯅꯝꯃꯣꯏꯗ꯭ꯔꯣ? ꯈꯤꯇꯪ. ꯍꯥꯎꯕ꯭ꯔꯥ? ꯃꯌꯥꯝꯗꯨꯗꯤ ꯆꯥꯖꯔꯒꯦꯀꯣ. ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯨꯝ ꯌꯨꯝꯗ ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯗꯨꯅ ꯁꯨꯝ ꯍꯧꯕꯅꯤꯗ. ꯌꯦꯟ ꯅꯨꯡꯒ ꯀꯩꯝ ꯌꯥꯎꯄꯣꯠꯇꯦ. ꯚꯤꯖꯤꯇꯦꯕꯜ. ꯍꯥꯎꯋꯦ. ꯆꯠꯅꯤꯔꯣ? ꯆꯠꯅꯤꯁꯦ ꯍꯥꯎꯕ꯭ꯔꯣ? ꯁꯤ ꯅꯝꯃꯣ. ꯉꯥ ꯐꯤꯁꯤ ꯅꯝꯃꯣ. ꯅꯝꯗꯣ. ꯎꯗꯦ. ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯑꯃꯨꯛ ꯌꯦꯡꯉꯅꯤ. ꯍꯥꯎꯋꯦ. ꯅꯪ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯆꯥꯔꯛꯄꯗꯨꯒ ꯃꯃꯥ ꯍꯧꯕꯁꯤꯒ ꯀꯅꯥ ꯍꯥꯎ ꯍꯦꯜꯂꯦ? ꯃꯃꯥꯅ. ꯑꯗꯨꯅꯤ. ꯈꯔ ꯁꯨꯖꯔ ꯂꯩꯔꯦ ꯐꯝꯕ. ꯀꯥꯟꯗꯂ. 자. 잠깐 자게요. 정말. 모모ꯁꯦ ꯑꯩꯅ 모모 ꯀꯟꯇꯦꯅꯔꯗ ꯍꯧꯗꯦꯕ. ꯍꯥꯏꯗꯤ ꯐꯨꯠꯄꯗꯣ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ. ꯑꯗ ꯑꯩꯅ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯝꯗ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ. ꯀꯨꯀꯔꯗ ꯑꯣꯏꯅ ꯁꯤꯁꯤ ꯀꯥꯝꯊꯣꯛꯑ ꯑꯗꯨꯅ ꯊꯨꯏꯗꯅ. ꯑꯗꯨꯃꯥꯏꯅ ꯍꯧꯕ. ꯑꯗꯨꯝ ꯃꯊꯛꯁꯤꯗ ꯇꯣꯁꯤ ꯅꯞꯁꯟꯅꯔ ꯂꯩꯈ꯭ꯔꯦ. ꯅꯪ ꯍꯥꯞꯄꯧꯔꯥ? ꯍꯥꯞꯄꯒꯦ. ꯂꯣꯏ ꯅꯞꯁꯟꯅꯔꯦ. ꯂꯣꯏ ꯇꯥꯔꯦ. ꯆꯥ.
Ngọt là lỗi ta. Ta như mình khuyên là Nó ngọt là rồi. Tôi mà. Nó ngọt là rồi. 이싱 누가 이렇게 안 붙어 그러니까 좀 볼래 할머니부터 아니 lấy để mà biểu Mình bùi này. biết là Trái tầm tuổi. vô cùng sát đèn Xài em vừa chứ. sợ nhìn cá vậy này Không mua. à đâu anh đi mua bố vậy đó Hay vừa. đang đi ra thì Ồ. đi ra bàn hạp tô khởi này Có chi nghe nào mà được quý nữa. hao tiền oai không nằm Ấy đúng thật rồi à? Ngồi lớn thật rồi. Hào. Ấy đúng là ngồi mà hào tập. hao tiền oai không nằm mẹ ông mua gì vậy học đấy Ngồi thì dùng anh trận này. mua rồi đang ăn xì ra gì vậy Ở dưới đây xài. Cô xin nào hiền. em thợ nó lụa của cái Rồi. phải khám mấy ăn rồi nè Em tàu rồi này. Cứ tí người là than này. Mà nói nãy khăn mà đi bộ. Tôi thở. hao rồi Hào. Hào à? anh thả rồi gì anh được Đừng thuốc à? nên anh được ạ Em cho hầu. anh ta sẽ rồi này nè
ꯑꯁꯦꯡꯕ ꯑꯋꯥꯔꯤꯁ ꯅꯝ ꯑꯋꯥꯔꯤꯁ ꯈꯔ ꯃꯤꯛꯁ ꯇꯧꯕ ꯃꯥꯜꯂꯦ ꯑꯃ ꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯌꯥꯎꯋꯤ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯅꯧꯕ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯆꯥꯎꯈꯠꯄ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯔꯦꯟ ꯆꯥꯛꯀ ꯊꯣꯡꯅꯤꯡꯗꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯩ ꯏꯁꯥ ꯆꯠꯂꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ